खुदी 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 바보, 아무튼 가면 돼. 아무튼 가면. 오 감기 감. Assim no pedido 그럼 들을 라이지 보바. 아싸이디 로에잖아. 낭디 마람 얌 오메나. 민건디 미반당가 힘도 서럽고디. 후망만 행내 보는 자인. 아이디 나 하나 나온다 하이드로. 나북센도 생우. 오이다 바다바 떠루누. 아다 타이방 마푸나 삼비가다바네나. 또 아시 하브레 yenge네. 아니 비로. Amati kanagia. Nangi boyfriend yaubra ba. Nangi nabu fatta bisi amung tawre. Ho khoi pabung ne. Noi pabung ne ba. Ikajare da. Ho ikarno. Ngasi di chopi. Pabung, hai sa sila o. 오 라케 라케. ngasi. 아 하이사세 하이러냐. 호이 바보. Ah, pabung simang ho yimbi. 예 가다. 에 하윈해. 이사기 시도 하고 그래다. 아이 말은 뭐 그랬사디. 말은 뭐 버시니 이반 하라우시. Adu bro pabung. Maming na ne mangal ka weba. Adu ga ne. Mamit tiang ngau ba. 예 ngau저서는 빠캉는 부까이노. ngau거든. 이빠이 와디네. 낭는 부 빠마바. 시군바 말은 뭐빠 라이르바 마사세. 아시는 해는 빠미 이빠. Yadri. Sidagi hena larba nupa masa ama lay. Sai kanda thawra lay ba. Mane pabung ay nangauri se. 오 시기는 빰사시드기 해는 라이르바. 야이. 사토. 저는 부탁시고. 젠디는 빌어먹고. 라라 이 토막에. Nangi se kaya taragi. Yarni da. Nang na soigi mating yam pambikre. Shimadi ai se lojaro. Yaro logda ba. Se Yarni ba. lawro. Nang na di ang wana hot na jaraga. Nangi humamaman ay matpapamdi. Se lawro ba. Ngay ko, hay sum na ba may jindubuk. Kaya pigi hango. Kaya bu pigi ba. Ai khangde da. Ado mamando hang to ba. Ado ga nangi hanagi SBI account da ne. Ay sen hapake ba. Ai hojikti kanamta tigi maran amulogi kanjatre. Ai na ngamna ba hingna ba hona jarge khalle. Good. Ado ki thongna dune ay na pami se. Tangai phada dine. Ay gi mating pama dine. Ay ngondo call toro. Ay chalage ko. Kuina kawba masakche. Amu nijang halle ba. 셀 잼때 디독시세. क्या सुरे? Lising tere tagi changwa ta. 정화씨가 리싱 들이 쏠로. 아들 일단디 분나 리싱 트랑아가 정화. 한베이 가운시디 신의 숨 항아시다. 아도 아이코니기 민도이나 항아시가. Aingonda lising mga khara hena yari. 아들어가나 리싱 꾸노이 탐마시라. 아도이디 너온데 리싱 홈 하포. Se lising mga sa dumparo. 야래 어홈 동의 비로. 아도 SBI다 항시라 나트라가나 뱅오버라다다 항시라. Baronara hangse. 야래네 낭네 핵 밤마도 아다 항시. 아도디 찔러시라. Punsiba. 그대로기.
ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯀꯩꯅꯣ ꯅꯃꯥꯏꯒ ꯉꯪꯈꯠꯂꯤꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯅꯥꯝꯇꯒ ꯎꯅꯅꯤꯡꯗ꯭ꯔꯦ ꯀꯅꯥꯝꯇꯒ ꯇꯤꯟꯅꯅꯤꯡꯗ꯭ꯔꯦ ꯂꯤꯛꯂꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯍꯔꯤꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯈꯔꯇꯪꯗꯤ ꯂꯩꯈꯤꯁꯦꯕ ꯁꯦꯜ ꯊꯣꯛꯇꯅ ꯌꯨꯝ ꯄꯥꯟꯕ ꯑꯋꯥꯕꯗꯣ ꯅꯪ ꯑꯩꯒꯤ ꯏꯃꯤꯠꯁꯤꯗ ꯂꯣꯏ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯔꯦꯗꯅ ꯄꯨꯟꯁꯤꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯜꯂꯦ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯂꯥꯛꯑꯣ ꯄꯤꯡ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯔꯨ ꯃꯔꯨ ꯃꯔꯨꯞꯄꯨ ꯀꯥꯏꯗꯅꯣ ꯃꯔꯨꯞ ꯑꯩ ꯕꯦꯡꯛꯇ ꯆꯪꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯔꯨꯞ ꯑꯅꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯨꯅꯦ ꯑꯦꯀꯥꯎꯟ ꯑꯝꯇ ꯍꯥꯡꯇꯣꯛꯁꯦꯅ ꯂꯥꯛꯄ ꯂꯤꯛꯂꯥ ꯂꯥꯛꯑꯣ ꯅꯪꯅ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯑꯦꯁ ꯕꯤ ꯑꯥꯏꯗꯔꯣ ꯑꯗꯨꯗꯤ ꯆꯪꯉꯁꯤꯔꯥ ꯅꯠꯇꯦ ꯂꯤꯛꯂꯥꯅꯅꯦ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯗ ꯍꯥꯡꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃ ꯂꯩꯗꯤ ꯌꯥꯏ ꯃꯔꯨꯞ ꯁꯦꯜꯒ ꯄꯥꯏꯕ ꯅꯠꯇꯦꯗ ꯁꯦꯚꯤꯡ ꯑꯃ ꯇꯧꯁꯤꯔꯅ ꯂꯤꯛꯂꯥꯒ ꯇꯥꯟꯅꯔꯝꯕ ꯖꯥꯠꯅꯦ ꯌꯥꯝ ꯐꯩꯌꯦ ꯌꯥꯝ ꯐꯩꯌꯦ ꯑꯩꯁꯨ ꯃꯔꯨꯞ ꯑꯅꯤꯒꯤ ꯔꯣꯃꯥꯟꯁꯁꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩꯌꯦ ꯑꯩꯁꯨ ꯃꯔꯨꯞꯀꯤ ꯃꯔꯨꯞꯅꯦꯅ ꯈꯟꯕꯤꯌꯨ ꯍꯌꯦꯡꯋꯥꯏ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯦꯔꯦꯖ ꯇꯧꯕꯗꯁꯨ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯁꯤꯌꯣꯔ ꯏꯟꯚꯥꯏꯠ ꯇꯧꯖꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤꯗ ꯅꯠꯇ꯭ꯔꯅꯦ ꯂꯤꯛꯂꯥ ꯑꯗꯣ ꯃꯔꯨꯞꯀꯤꯗꯁꯨ ꯑꯩꯈꯣই ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯣꯛꯇ꯭ꯔꯤꯕꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯁꯨꯛ ꯂꯩꯁꯤꯗꯤ ꯃꯔꯨꯞꯇꯤ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯅ ꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯗꯤ ꯑꯣꯟꯂꯤ ꯏꯃꯥ ꯏꯄꯥ ꯈꯛꯇꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅ ꯍꯤꯡꯖꯕ ꯈꯛꯇꯅꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯅꯦ ꯑꯦꯅꯤꯋꯦ ꯁꯤ ꯋꯥꯔꯤꯁꯤꯅ ꯑꯃ ꯑꯣꯏꯔꯒꯅꯦ ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯑꯗꯣ ꯅꯣꯏꯅꯤꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯦꯔꯦꯖꯀꯤꯗꯃꯛꯇ ꯍꯥꯡꯉꯤꯕ ꯑꯦꯀꯥꯎꯟꯁꯤꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯗꯣꯅꯦꯁꯟ ꯈꯤꯇ ꯇꯧꯖꯒꯦ ꯃꯁꯤꯃꯇꯪꯗꯤ ꯃꯔꯨꯞꯅ ꯌꯥꯕꯤꯌꯨ ꯃꯔꯨꯞ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯣ ꯑꯩ ꯑꯣꯏ ꯏꯀꯥꯏꯖꯔꯦ ꯑꯩ ꯃꯔꯨꯞ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯗ ꯍꯥꯏꯖꯕꯅꯦ ꯂꯤꯛꯂꯥ ꯃꯔꯨꯞꯅ ꯍꯥꯏꯁꯤꯕꯨ ꯌꯥꯔꯅꯤꯗ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯁꯨꯝ ꯆꯨꯝꯅ ꯍꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯁꯣꯔꯤ ꯑꯩꯗꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯦ ꯐꯔꯦ ꯃꯔꯨꯞ ꯑꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯔꯨꯞ ꯊꯥꯅꯤꯜ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯖꯗꯅ ꯇꯧꯔꯤꯕ ꯃꯔꯨꯞꯅ ꯏꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯦꯀꯥꯎꯟꯗ ꯗꯣꯅꯦꯁꯟ ꯈꯔ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯌꯥꯔꯦꯅꯦ ꯀꯣ ꯂꯤꯛꯂꯥ ꯑꯗꯣ ꯐꯔꯦꯅꯦ ꯌꯥꯝꯗꯤ ꯌꯥꯝꯃꯜꯂꯛꯀꯅꯨꯀꯣ ꯃꯔꯨꯞ 1,000ꯃꯨꯛ ꯑꯃꯔ ꯑꯅꯤꯔ ꯌꯥꯝꯕ ꯅꯠꯇꯦꯗ ꯃꯔꯨꯞ ꯑꯗꯨꯗꯤ ꯌꯥꯝꯃꯜꯂꯦ ꯂꯩꯁꯟꯕꯤꯌꯨ. ꯌꯥꯝ ꯌꯥꯝꯃꯜꯂꯦꯕ ꯍꯥ 50,000 ꯀꯗꯥꯏꯗꯒꯤ ꯁꯤ ꯈꯛꯇꯅꯦ ꯁꯤꯅ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯦꯔꯦꯖꯀꯤꯗꯃꯛ ꯑꯩꯅ ꯄꯥꯡꯖꯕꯅꯦ ꯁꯦ ꯄꯥꯏꯁꯟꯕꯤꯌꯣ ꯁꯦ ꯃꯔꯨꯞ ꯄꯥꯏꯁꯟꯕꯤꯌꯣꯕ ꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ ꯃꯔꯨꯞ ꯑꯅꯤꯗ ꯂꯤꯛꯂꯥ ꯂꯧꯔꯣꯏꯗ꯭ꯔꯅꯦ ꯃꯔꯨꯞ ꯑꯩꯕꯨ ꯂꯧꯔꯣꯏꯗ꯭ꯔꯅꯦ ꯄꯥꯏꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯔꯨꯞ ꯊꯥꯅꯤꯟ ꯇꯥꯕ꯭ꯔꯣ ꯃꯤ ꯃꯆꯥꯗꯤ ꯄꯣꯁ ꯌꯥꯝ ꯇꯥꯔꯝꯃꯤꯅ ꯌꯥꯝ ꯐꯖꯔꯦ ꯋꯥꯎ ꯄꯥꯕꯨꯡ ꯑꯖꯦ ꯑꯝꯇ ꯂꯥꯛꯑꯣꯕ ꯃꯣꯏꯕꯥꯅꯤꯁꯦ ꯈꯪꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯄꯥꯕꯨꯡ ꯑꯝꯇ ꯂꯥꯛꯑꯣꯅꯦ ꯑꯁ ꯅꯪꯁꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯣ ꯊꯕꯛ ꯃꯌꯥꯝ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯑꯃꯨꯛ ꯕꯦꯡꯛꯗ ꯂꯥꯛꯏꯕ ꯍꯩꯃꯥ ꯑꯩꯅꯗꯤ ꯕꯦꯡ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅꯦ ꯑꯃꯁꯤꯅ ꯄꯨꯟꯁꯤꯕ
ꯑꯗꯨꯒ ꯑꯃꯁꯤꯅ ꯂꯤꯛꯂꯥ ꯑꯩ ꯕꯦꯝꯃ ꯕꯦꯡ ꯊꯦꯡꯈ꯭ꯔꯦꯅꯦ ꯄꯥꯕꯨꯡ ꯑꯩꯗꯤ ꯕꯦꯡ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯅ ꯀꯨꯏꯅ ꯊꯤꯕ ꯐꯪꯉꯛꯇꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯁꯥꯏꯀꯜ ꯊꯧꯋꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯕꯨꯂꯦꯠ ꯊꯧꯔ ꯂꯩꯔꯝꯃꯦ ꯏꯕꯨꯡꯉꯣꯁꯤꯔ ꯑꯩ ꯏꯆꯥꯗ ꯍꯦꯛ ꯍꯦꯛ ꯁꯣꯜꯂꯤꯁꯦ ꯃꯔꯨꯞ ꯑꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎ ꯇꯥꯔꯦ ꯕꯦꯡ ꯆꯠꯊꯣꯛꯎꯔꯣ ꯊꯦꯡꯉꯅꯤꯌꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯔꯨꯞ ꯆꯠꯂꯝꯃꯒꯦ ꯀꯣꯟꯅ ꯎꯅꯔꯁꯤꯀꯣ ꯅꯪꯅ ꯁꯥꯎꯔꯁꯨ ꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯦꯡ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯅꯪ ꯆꯪꯊꯣꯛꯎꯔꯣꯕ ꯑꯩ ꯊꯥꯅꯤꯟꯒꯅꯦ ꯀꯣꯐꯤ ꯑꯝꯇ ꯊꯛꯃꯤꯟꯅꯔꯨꯈꯤꯒꯦꯕ ꯂꯥꯏꯖꯥ ꯀꯣꯟꯅ ꯊꯥꯁꯤꯕ ꯄꯥꯕꯨꯡꯁꯨ ꯌꯥꯎꯁꯤꯗꯤ ꯑꯦ ꯄꯥꯒꯤꯗꯤ ꯀꯥꯏꯗꯦ ꯆꯠꯂꯣꯅꯦ ꯆꯠꯂꯣꯅꯦ ꯔꯦꯁꯇꯨꯔꯦꯟꯗ ꯊꯛꯃꯤꯟꯅꯔꯨꯒꯦꯔꯥ ꯁꯤꯒꯤ ꯀꯦꯝꯄꯁꯇꯁꯨ ꯀꯥꯟꯇꯤꯟ ꯂꯩꯕꯅꯤ ꯌꯥꯏ ꯍꯦ ꯌꯥꯏ ꯏꯄꯥꯒꯤ ꯍꯥꯏꯕꯕꯨꯅꯦ ꯔꯤꯖꯣꯂꯨꯁꯟ ꯂꯧꯔꯛꯄꯗꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯆꯠꯂꯦ ꯆꯠꯂꯦ ꯅꯪꯒꯤ ꯕꯨꯂꯦꯠꯁꯤꯗ ꯑꯁꯥꯏꯕꯨꯛꯇ ꯀꯣꯏꯔꯨꯁꯦꯕ ꯑꯁꯥꯏꯕꯨꯛꯇ ꯅꯞꯆꯒꯦꯕ ꯂꯥꯏꯖꯥ ꯑꯩꯁꯨ ꯕꯦꯡ ꯆꯪꯒꯗꯕꯅꯤ ꯑꯁ ꯀꯣꯟꯅ ꯆꯪꯉꯁꯤ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦꯃꯤ ꯕꯦꯒꯁꯦ ꯁꯦꯟ ꯉꯥꯛꯇꯅꯦ ꯁꯤ ꯑꯝꯇ ꯊꯝꯖꯤꯜꯂꯨꯈꯤꯒꯦ ꯑꯁ ꯀꯣꯟꯅ ꯊꯝꯃꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯂꯥꯛꯑꯣꯁꯦ ꯑꯁꯥꯏꯕꯨꯛꯇ ꯆꯧꯁꯤ ꯂꯥꯛꯑꯣ ꯐꯔꯦꯁꯦ ꯆꯠꯂꯁꯤ ꯅꯪꯒꯤ ꯕꯨꯂꯦꯠ ꯑꯍꯟꯕꯁꯦ ꯑꯝꯇ ꯇꯣꯡꯖꯒꯦꯕ ꯍꯩꯃꯥ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯈꯪꯗꯦ ꯈꯪꯗꯦ ꯂꯦꯝꯕꯤ ꯍꯌꯦꯡ ꯋꯥꯏ ꯅꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯁꯨꯅꯦ ꯑꯩꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯄꯥꯡꯕꯤꯗꯣꯏꯖꯥꯠꯅꯤ ꯑꯁ ꯃꯤ ꯇꯥ ꯇꯥꯔꯛꯑꯦ ꯅꯪꯁꯨ ꯑꯩꯈꯣꯏꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯄꯥꯈꯠꯀꯅꯣ ꯀꯅꯥꯝ ꯂꯩꯇꯤꯌꯦ ꯑꯗꯨꯅꯦꯕ ꯑꯗꯨ ꯂꯦꯝꯕꯤ ꯅꯪꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯤꯅꯦ ꯅꯪꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯦꯕ ꯑꯗꯣ ꯂꯤꯂꯥꯗꯣ ꯍꯥꯏꯕꯕꯨ ꯍꯧꯈ꯭ꯔꯕ ꯑꯁ ꯇꯥꯊꯣꯏ ꯃꯍꯧꯁꯥꯗꯒꯤ ꯂꯤꯛꯂꯥꯁꯦ ꯈꯔ ꯔꯤꯖꯥꯕ ꯑꯣꯏꯔꯒ ꯍꯧꯔꯛꯄꯅꯤ ꯑꯗꯨꯗ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯅꯦ ꯃꯥꯒꯤꯁꯨ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯖꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯑꯁ ꯑꯗꯨꯗ ꯈꯪꯗꯦꯁꯦ ꯑꯩꯗꯤꯅꯦ ꯂꯤꯂꯥꯁꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡꯁꯦ ꯁꯦꯀꯦꯟ ꯁꯇꯔꯗꯦꯁꯨ ꯇꯥꯏ ꯄꯤꯛꯅꯤꯛꯇꯣ ꯍꯌꯦꯡ ꯁꯣꯏꯗ꯭ꯔꯕ ꯑꯃ ꯁꯤꯜꯂꯣꯕ ꯅꯪ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯜꯂꯣꯕ ꯍꯣꯏꯅꯦ ꯍꯌꯦꯡꯁꯤ ꯑꯣꯐꯤꯁ ꯍꯣꯂꯤꯗꯦꯅꯤꯀꯣ ꯌꯥꯏꯅꯦ ꯆꯠꯄ ꯑꯁ ꯅꯣꯏꯅꯗꯤꯅꯦ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯂꯤꯛꯂꯥꯗꯤꯅꯦ ꯄꯤꯛꯅꯤꯛꯁꯦ ꯀꯌా ꯄꯥꯝꯗꯕ ꯃꯥꯜꯂꯦ ꯁꯦ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯅꯪꯅ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯨꯀꯣ ꯐꯔꯦꯁꯦ ꯂꯦꯝꯕꯤ ꯂꯤꯛꯂꯥꯗꯣ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯊꯦꯝꯃꯣꯕ ꯑꯗꯨ ꯅꯤꯄꯥ ꯅꯨꯡꯁꯤ ꯄꯥꯝꯃꯦꯒ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯔꯂꯛꯑꯅꯨꯀꯣ ꯅꯣꯏ ꯅꯁꯥ ꯅꯁꯥ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯏꯅꯖꯔꯛꯑꯣꯕ ꯑꯗꯨꯅꯦꯕ ꯑꯩꯁꯨꯅꯦ ꯂꯤꯛꯂꯥꯗꯒꯅꯦ ꯅꯣꯏ ꯅꯨꯡꯁꯤꯅꯧ ꯀꯥ ꯍꯥꯏꯕꯗꯨꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯖꯔꯦ ꯑꯩꯅ ꯊꯣꯛꯄꯅꯦ ꯆꯤꯟ ꯆꯤꯟ ꯍꯥꯏꯖꯔꯒꯦ ꯅꯣꯏꯒꯤ ꯄꯤꯛꯅꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯅꯦ ꯁꯣꯏꯗ꯭ꯔꯕ ꯑꯝꯇ ꯁꯤꯜꯂꯣꯕ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯀꯤꯛꯁꯨ ꯌꯧꯋꯦ ꯌꯧꯗꯦ ꯀꯣꯛꯇ ꯁꯨꯄꯥꯟ ꯄꯥꯟꯗꯦꯕ ꯁꯤꯕꯨ ꯍꯤꯗꯥꯛꯅꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤꯅꯦ ꯋꯥꯟ ꯑꯃꯨꯔꯛ ꯇꯧꯕꯗꯅꯦ ꯕꯣꯇꯜ 100 ꯆꯅꯤ ꯍꯦꯟꯅ ꯊꯛꯇꯣꯛꯀꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯍꯦꯛ ꯊꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯤꯡ ꯍꯣꯡꯕꯤꯒꯦ ꯍꯥꯏꯁꯤꯅꯤ ꯇꯦꯝꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯣꯡꯕꯤꯒꯦ ꯍꯥꯏꯁꯤꯅꯤ ꯐꯅꯗꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯊꯛꯏꯁꯦ ꯁꯨꯡꯉꯥꯎ ꯉꯥꯎꯗꯦꯕ ꯍꯦ ꯀꯥꯞꯄ ꯅꯪ ꯍꯤꯗꯥꯛꯁꯦ ꯀꯥꯏꯗꯩ ꯂꯧꯔꯦ ꯀꯥꯏꯗꯩ ꯂꯧꯔꯨꯏꯅꯣꯕ ꯅꯪ ꯍꯤꯗꯥꯛꯁꯦ ꯎꯔꯤ ꯑꯝꯇ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯈꯨꯗꯦꯡꯗ ꯍꯩꯗꯣꯛꯑꯒ ꯏꯁꯄꯤꯠꯀ ꯀꯥꯡ ꯍꯤꯗꯥꯛꯀ ꯌꯥꯟꯁꯤꯟꯕꯤ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤ ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯑꯅꯤꯗꯨꯕꯨ ꯍꯥꯞꯄꯝꯃꯗꯤ ꯅꯣꯏꯅꯤ ꯉꯁꯥꯏꯅ ꯇꯨꯔꯅꯤ ꯑꯗꯨ ꯌꯥꯟꯗꯕꯩꯅꯦ ꯅꯕꯥꯅꯤ ꯇꯨꯗ꯭ꯔꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯅꯠꯇꯕ ꯈꯔ ꯐꯕ ꯂꯩꯍꯧꯗꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯍꯧꯗ꯭ꯔꯕ ꯍꯥꯏꯕ ꯇꯧꯅꯨꯗ ꯅꯤꯄꯥ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯊꯧ ꯇꯧꯔꯛꯀꯅꯤꯗ ꯁꯨꯡꯇꯧ ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯦ ꯁꯦ ꯏꯁꯤꯡ ꯉꯥꯛꯇꯅꯤꯁꯦ ꯏꯁꯤꯡ ꯂꯣꯏ ꯌꯥꯜꯂꯦꯕ ꯋꯥꯊꯤꯒꯤ ꯍꯤꯗꯥꯛꯅꯤ ꯀꯗꯥꯏꯗꯩ ꯏꯁꯤꯡꯅꯣꯅꯦ ꯁꯦ ꯅꯨꯡꯇꯤꯒꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯊꯥꯡ ꯌꯥꯅꯔꯤꯕ ꯐꯨꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯍꯤꯗꯥꯛꯁꯦ ꯊꯛꯄ ꯉꯥꯛꯇꯅꯤ
ꯃꯊꯛꯇꯁꯨꯅꯦ ꯅꯨꯄꯤ ꯑꯃꯅꯦ ꯃꯥꯏ ꯅꯨꯄꯥꯗꯨꯅꯅꯦ ꯁꯦꯟ ꯄꯤꯕ ꯌꯥꯗꯦꯅꯅꯦ ꯁꯤ ꯊꯛꯆꯜꯂꯒꯅꯦ ꯈꯧꯔꯤꯁꯦ ꯇꯞꯅ ꯀꯥꯏꯔꯣ ꯌꯥꯝ ꯀꯟꯕ ꯃꯉꯛ ꯃꯦꯠꯂꯤꯕ ꯇꯧꯔꯗꯤ ꯁꯤꯕꯨꯗꯤ ꯁꯤꯍꯧꯗꯦꯀꯣ 시로해봐. 시기 닭시는 미시 바우나대봐. 시디 미 할빵은 히당 나대봐. 시디네 북강 컷비 마이까지 누이 톡비 아두기 히당네봐. 시당 시부 히당. 육이요. 예, 육너가 제택이네 마디. 그가 레이네세, 그가 답답 또이네. 시디는 팔라무라니를 톡터지 야데. 까버나이 닥쳐 파이네. 너희 탁보라 좋거든. 아직 그이사게. fazayne 파디 파디세. chini ti fazayne ipa som laune som laune tu som ji fazare yemo kuiraja ni ko koine latri che 릭라 파자리고 두두 아사이세고 파자라 아이기 와칼시다디 로이 파제 하시들레. 두두두 아송나 간지주 파자예 나나와 사이즈 파자리고 Fazayye. 나피가 세명 하웨 khoi ju yeng mine fazayena 파부디 파자예 하부 얌 탱을 레금시고 카랑은 하나바 tau세바 헤라. 농 파독 피닉 락부부 락 톡이시 게노. 락 톡이시 게노. 아두네바 꾸이레바 스마이나 코베 팡타바 pen koi thagi se kaino lembi mafam se lamhang ni ko tourist spot su nate patang na tho adi kana na kan bine as nang na pang pa de pa khat pasina 야레세. kem khalunuse. Farsu fartasu khuni su yauri. Kanana ke doni ge. thengdra loire da ngahak po tharaga hangra loire dana asai se bani photo ka pusira kuire ibani romance ka tarakta ba lao as ngai kho ba khoi ni romance tok leraga thoibaga likla kana kamai to ba Nang adui damak to wabiriro. Yare yare khoi to pata horage. adune ba likla bye bye lao lao ne he kanu ko thengum se haraga oh ho hoi akhoi asai de photo kita ka pa ki ge Ligla. Nungsa su yam sai. Asi urumda ngahaktang wari sabaina. aigi wari saba yaba amta laiti Wari bu sarakana dum thuksaba dubu. Nangi wari letrasu aina sara lori kaino. Yam patana su khangano. Chamna su khalu kaino. Lao swaida chamuse nungsa yam sai ba. City isinjina nusi haibase mongonda phungthoke yare fare yadre fare ngasidi nusi yenek tak hairake moini su picnic la amnina mehakti nuaijarsanu kedorge chamsam na wari sababu kedowe gene aishu yamna phaba minida si hai hai dana aibu isani sa thaga saboin thon aidi kanamta da maram laitana maram jadana ningonda wari sanade sigumba se ekya hainade adolila nangna hanba office to join torpo numitu dagi nangi maramda ai adum khanduna tale nangi wakhol daise tumham safam khangdrabane ai nangbudi thamosina nungsi kaino nang haidubo ai nangi damakta thawai thaba phungongode ai siba ngamgani lila oh nangna silliba picnic sidi si hainaba ore adok chakhataba lila naikho hey khodi ga kho oi aise fardiam phabani
ꯐꯠꯇ꯭ꯔꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯣ ꯅꯪꯒꯤꯁꯦ ꯅꯪ ꯅꯨꯄꯥꯅꯦꯅ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯔꯒ ꯀꯤꯔꯅꯤ ꯁꯤꯅꯤꯅꯦ ꯑꯗꯨꯗꯨꯅꯦ ꯅꯄꯨꯟꯁꯤꯗ ꯈꯜꯂꯨꯅꯣ ꯍꯟꯗꯣꯛꯑꯣ ꯍꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯂꯦꯝꯕꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯝꯗ ꯀꯟꯕꯤꯌꯨ ꯑꯗꯨꯗ ꯇꯧꯕꯤꯒꯅꯣ ꯑꯩꯕꯝꯗ ꯀꯟꯕꯤꯌꯨ 이마! 이범대 깐비요. 아이고. 능력 포기다. 능 혹시 까나 깜비 돌리게. 능 혹시 애기 없다. 이범대 깐비요. 아이고. 어디다 도비가노. 거리. 이범대 깐비요. 거리 기간바. 가라가노. 가나 내게. 이범대 깐비요. Mayang iBom tekan bio. Biyo ni Ay Nazareth ni. Ay maga mari na ba nati? Kare mari na de ba. Mari le. Ora warak sid laga mari na de ba. Si kanbi. Namar jam jhalora na. Ai gi ming tem ba. Jam jhalora. Mari na de kana. Tem bai mun da bo. Kay no mayam to biris ba. iBom tekan bio hay mane. Si kanbi. Ima. 마그 누시네시. 자히. 그래. 맞진 티바. 마도이싱. 떠오리싱. 마도이싱. 오자싱. 아이고 그냥 그 비로수야. Kaina ka piyo eh. Kay no mahal ba? Mera pa bito ponto. Tu dong dia. Siru ba si Kaina yai ka ni. piyo gai. Amara pa bida. Kay no mayam to biris ba. Ay madu yaba. Biju masuk yang kali ni. Chalo. 쿠트를 다 비누고. Tabra. Si. Kaya pai de bunu pani nang ja. Kay no mayam to biris ba. Mera pa bi ni ke ko. Warak Kaina ka te ate ho. Tuna poro. 쿠트를 다 비누고. 나여봐. 진짜 많이 되기. Hey, ma ben mo ti kan mune. Ok ta buli ta ram mune. Kaina ka dugo dame. Mai ben odi kaina kara jai. Aduh ka main tau doino. 코바. Ligla. 나이코지. Aduh ka main tau doino. 나이코 시다 코인이 정물어 디네 코인이 슈 파괴하라네 봐 우영도 봐 비르고 알람을 안 봐야 땡시 Main tau doino. Ay kuya lang minaraga. 솜새가 싫어 Mahon mo sa main tau doino. 솜새가 싫어 Ligla. खुदी